Lai mai group ki team ne lejeri basi hangang kendra ki manung channel leiba hangang awang la kaida khoi gi leiba ayekpam achouba amasung direl makhoi ani gi yumsi ngasi ayupung 8 lom tarak pasida khoi gi mai lak tabagi tanja ama adu imung simamba adu angang sine kendan than badagi kendan degi horok pa maina imung asi tangoi tana chakre haba pausi lai mai group ki LMG ki member oibiriba khoi gi arubam khoi gi Nanda Kumar Sharmana pau pibirakpani pirakpadagi laimani group ki executive sing pau phongna jarga khutak ki oiba tengbang koi janem phan amasung miyamna khara pangbirakpa sidagi rupa lising tara khatang khutak ki oina tengbang pibarak jabani thamjani wafamdi mioiba aikhoi si khudong thiba kayana koi yomsat laga leiba adugumba koi mi punchini kanagi mungda kanada khudong thiba tamgadege habese koi kanapta tambanga manate maramaduna sigumba khudong thiba taraba matamda ekoi mayam changna angamba mating pangsinatuna imungi lantum punamak tangoi tana chakki bhabasi zero dagi hodoribani maramaduna sigumba awa imungsida mating pangchanduna makoigi thangoi kairiba makoigi awaba mayu rebase khaitorsu koi konaba mayam punna honaminasi tasenamaki huran bana hubada pukhibadi khoi khara khada pukhi adubu maina chakpadadi punamak loina pukhi aiduna ahlaman singi pramanda hainaribani maramaduna imung asigi phimsi ubada khoi tu chungba ma phawi maramaduna lekai sigi mayamnasu awana hangbiba lakbirambasi ubada khoi yam nungaijai mamangdasu masida am chakhibado lekai gi mayap toroga khoi paisa ga khaiduna lekai di mayamna initiate lawraga imung sigi awabada imung khara mateng pangba imung sigi awabada pulap chakhe punamak hanjanbadi ngamoi adubu masi ahing karamba koi firon lilaga charaga masida karaida tumuga leirangani khalubada koi awaba mo oi maramaduna lekai sing leibiriba mayam amasung social media gi koi paibiriba mayam sing ubiba koi tabiba matungda koi khaji khaji angam mateng pangjinduna imung asina awa wariba kaya sing ase khaji torbasu koi mateng oranaba mayam changna honaminasi taragi jaisuna lengthong phabani apunbana bangalni maramaduna thamoide nungaitaba phawduna imung ase awaba kokpu ngamoi adom-adomgi koi account dagi samna kaji khagenaraga manipurda leiba humanity service toiba mayam punamona khara laga mateng pangbi aduna lai mai group ki maike dagi miyam punamukta kubak tara lungna haijari